ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel Yangmaisna Taramna Okchari. Ngasi mayamda ligadawriba wari asigi maming Machin Manaw Ani wari si haujaraklage. Thaina mamangayda laybak amada masak mataw yamna phajaba yamna su phaba nahasu oiriba Rosimon kauba nupa ama layrami. Mahakki mayamba masak thiba mabuksu phattaba Brahmintho kauba amasu layrami. Makhoygi mamaduna masanupa ahan Brahminthobu pamlamde aduga masanupa atomba Rosimon buna yamna luna taurami. Maduna Brahminthobu yamna kalak mihauba phawhalami. Mahangna manaw nupa Rosimon bu mang takhananaba plan ama silami. Mahangna mapada Rosimon si Makhoy imungi yeknabagi yumda yamna toyna chattuna mapagi mingchat thinaba taure haiduna lana pau tamsilami. Mapabu sawhanaba honarami. Machanupa ahangi wafamdu tabada mapadu yamna saurami. Mahangna machanupa atomba Rosimon yamna thina phurami aduga kaisum sangda chanaba karisu pibidana numit humni thamlami. Numit humni gi matungda kaisum sangdagi thoraklaga mapana mangonda yumdudagi tanthokpirami. Karigumba yumduda amuk halaklabadi hatkani haina suki halami. Upai leijadraba mamadudi kappa natana karisu tawba ngamlamde. Mahak masada karisu hairamde. Awaba taraba Rosimon kappa kappaga kadaida chatkadabano khangdabida mayumdagi thoraklami. Mahak numit kayani koichat chatlami. Kona thangda mahak asukpa umang amada yorglami. Mahakna achauba nungjaw amagi makhongda ahingdu yareklami. Mafam aduda cheliba apikpa turel machadagi thorakpa ising chenbagi makhol aduna mahakki nausum isai oirami. Mahakna mikap thorakpadadi nong nganphung tawraklami. Mahakki mamangda masak mataw phajarabi nupi ama sagol tongduna layramba thengnarami. Nupidu sa tanba lakpasu malami. Nupiduna Rosimonda hanglaklami. He mahasoy, nahangna mafam asida sajiga chenkiba uhobra. Rosimona mahakti ude haina khumlami. Nupiduna makha taraklami. Nahak yamna nungaitana ningba kaina ure. Kari taurabage. Se khudop asi lauro. Khudop asina nahakpu khwaidagi nungaiba, khwaidagi sakti laiba nupa oihangani. Adubu khudop adu nahakna fattaba thabakta sijinnabadi yade. Nahakna khudop aduda yauriba diamond adu manunglomda unglabadi nahak kananasu uba ngamloi. Diamondu mapanda layrabadi nahak mayamna amuk uba ngamgani. Nahakna khudop adu khuning thauda sirabadi nahak ningthaugi machanupa Rajkumar oigani. Nahak ki tungda konungi miyoi kaya inagani. Khudop adu nahakna khuning thauda sirabadi nahakki asengba saktamduda amuk halakani. Rosimonna nupi adu heloini haiba khanglaklami. Nupiduna haiba loiraga umangduda makhatana chatkirami. Rosimon khudop adugi saktidu yamna changyeng tawninglaklami. Mahak khudakta mayumda halaklami. Heloiduna haibadu chumi haiba khanglaklami. Mahakna miyamna ngangnabadi tarami adubu kananasu mahakpu ubadi ngamlamde. Mahakna pamlabadi mayambagi mathakta laman khumba yarabani. Mahakna khudoptugi maramda kanadasu hairamde. Adubu mahakki mamadadi thokriba angakpa waridu loina tamlami. Madugi matung tarakpadadi mahakna khudop adu mahakki khuning thauda sijillami. Mahak ningthaugi macha oiraklami. Mahakki maningda sagol chamana inarami. Fijol nana setpa
ꯐꯝꯅꯥꯏꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯏꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯃꯥꯒꯤ ꯑꯄꯤꯛꯄ ꯌꯨꯝꯗꯨꯗ ꯂꯥꯛꯄꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯀꯔꯝꯅ ꯑꯣꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯔꯣꯁꯤꯃꯣꯟꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯀꯌꯥꯅꯣ?" ꯃꯄꯥꯗꯨꯅ "2ꯅꯤ" ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯔꯣꯁꯤꯃꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ 2ꯗꯨꯕꯨ ꯎꯕ ꯄꯥꯝꯃꯤ꯫ ꯅꯆꯥꯅꯨꯄꯥ 2ꯗꯨ ꯀꯧꯔꯨꯁꯣ, ꯃꯈꯣꯏ 2ꯕꯨ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯐꯝꯅꯥꯏꯕ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯥꯏꯕꯛ ꯁꯦꯝꯖꯁꯅꯨ." ꯃꯄꯥꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯁꯤꯟꯅꯕ ꯄꯥꯝꯕ ꯏꯆꯥꯅꯨꯄꯥꯗꯨꯗꯤ ꯁꯤꯗ ꯂꯩꯔꯦ꯫ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯅꯤ." ꯔꯣꯁꯤꯃꯣꯟꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯤ ꯀꯗꯥꯏꯗ ꯂꯩ? ꯑꯩ ꯃꯥꯕꯨ ꯎꯕ ꯄꯥꯝꯃꯤ." ꯃꯄꯥꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯃꯍꯥꯛꯀꯤ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯗꯒꯤ ꯑꯩꯅ ꯗꯟꯗꯤ ꯄꯤꯕꯗꯒꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ." ꯔꯣꯁꯤꯃꯣꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯗꯨ ꯗꯟꯗꯤ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯑꯆꯨꯝꯕ ꯂꯝꯕꯤꯗꯨ ꯇꯥꯛꯄꯤꯒꯗꯕ ꯅꯠꯇ꯭ꯔꯥ? ꯐꯔꯦ, ꯅꯆꯥꯅꯨꯄꯥ ꯑꯍꯟꯁꯤ ꯑꯩꯒ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ꯫ ꯅꯍꯥꯛꯅ ꯂꯥꯟꯃꯤ 2ꯁꯤꯒ ꯑꯩꯅ ꯍꯥꯏꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯣ." ꯂꯥꯟꯃꯤ 2ꯗꯨꯅ ꯃꯄꯥꯗꯨ ꯄꯨꯈꯤꯔꯝꯃꯤ꯫ ꯔꯣꯁꯤꯃꯣꯟꯗ ꯈꯨꯗꯣꯞ ꯄꯤꯔꯝꯕ ꯍꯦꯂꯣꯏ ꯑꯗꯨꯅ ꯃꯄꯥ ꯑꯗꯨꯕꯨ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯑꯃꯝꯕ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯣꯁꯤꯃꯣꯟꯒꯤ ꯃꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯇꯤ ꯁꯨꯔꯨꯡ ꯑꯁꯤꯗ ꯂꯩꯕꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ꯫ ꯅꯆꯥꯅꯨꯄꯥꯅ ꯅꯍꯥꯛꯄꯨ ꯂꯧꯊꯣꯛꯄ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯨ." ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯔꯣꯁꯤꯃꯣꯟꯗꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯦꯡꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯁꯃꯨꯗ꯭ꯔꯗ ꯏꯊꯠ ꯑꯃꯗ ꯂꯥꯟ ꯇꯧꯕ ꯆꯠꯈꯤꯕꯗꯒꯤ ꯁꯃꯨꯗ꯭ꯔꯗ ꯖꯍꯥꯖ ꯀꯥꯏꯕꯗꯒꯤ ꯁꯛꯈꯪꯗꯕ ꯏꯊꯠ ꯑꯃꯗ ꯌꯧꯔꯛꯇꯨꯅ ꯏꯊꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯥꯎꯈꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯃꯥꯕꯨ ꯏꯊꯠ ꯑꯗꯨꯗ ꯐꯥꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯔꯣꯁꯤꯃꯣꯟꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯑꯁꯦꯡꯕ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯁꯥꯗꯨꯅ ꯂꯥꯛꯄꯗꯨꯗ ꯃꯌꯥꯝꯗꯤ ꯍꯔꯥꯎꯕꯒꯤ ꯄꯤ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯃꯍꯥꯛꯄꯨ ꯁꯃꯨꯗ꯭ꯔꯗ ꯂꯥꯛꯄ ꯂꯂꯣꯟꯕꯁꯤꯡꯅ ꯀꯟꯕꯤꯔꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯆꯥꯅꯨꯄꯥꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯗꯨꯗꯤ ꯃꯆꯥꯕꯨ ꯎꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯇ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯅꯕ ꯀꯨꯝꯍꯩ ꯑꯃ ꯁꯤꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯔꯣꯁꯤꯃꯣꯟꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯗ ꯍꯥꯏꯔꯝꯃꯤ, "ꯕ꯭ꯔꯃꯤꯟꯊꯣ, ꯑꯩꯅ ꯅꯍꯥꯛꯄꯨ ꯅꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯁꯦꯝꯖꯅꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯉꯥꯡꯕ ꯃꯤꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯂꯦ꯫ ꯅꯍꯥꯛꯀꯤ ꯐꯠꯇꯕ ꯄ꯭ꯂꯥꯟꯅ ꯅꯍꯥꯛꯀꯤ ꯅꯅꯥꯎ ꯔꯣꯁꯤꯃꯣꯟꯕꯨ ꯑꯋꯥꯕ ꯇꯥꯍꯟꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯍꯥꯛ ꯃꯥꯒ ꯋꯥꯔꯤ ꯁꯥꯎ, ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ ꯌꯦꯡꯉꯨ." ꯕ꯭ꯔꯃꯤꯟꯊꯣ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯔꯣꯁꯤꯃꯣꯟꯅ ꯍꯥꯏꯔꯝꯃꯤ, "ꯌꯥꯔꯦ ꯌꯥꯔꯦ, ꯅꯍꯥꯛꯅ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯗꯤ ꯅꯅꯥꯎ ꯅꯨꯄꯥꯗꯅꯤ, ꯑꯩꯉꯣꯟꯗ ꯅꯠꯇꯦ꯫ ꯅꯍꯥꯛ ꯃꯉꯣꯟꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯧ꯫ ꯃꯍꯥꯛꯇꯤ ꯅꯍꯥꯛꯅ ꯍꯥꯏꯖꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯒꯅꯤ꯫ ꯃꯍꯥꯛ ꯑꯩꯒꯤ ꯀꯥꯒ ꯊꯪꯅꯕ ꯀꯥꯁꯤꯗ ꯂꯩꯕꯅꯤ꯫ ꯑꯩꯒꯤ ꯀꯥꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄꯗ ꯂꯩꯒꯦ꯫ ꯅꯕꯥꯅꯤꯡ ꯋꯥꯔꯤ ꯁꯥꯎ." ꯔꯣꯁꯤꯃꯣꯟꯅ ꯈꯨꯗꯣꯞꯇꯨꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯐꯝꯗ ꯑꯣꯜꯂꯝꯃꯤ꯫ ꯕ꯭ꯔꯃꯤꯟꯊꯣꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯥꯗꯨ ꯎꯕꯗ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯑꯗꯨꯒꯤꯗꯃꯛ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯔꯣꯁꯤꯃꯣꯟꯅ ꯃꯌꯥꯝꯕꯕꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯥꯝꯕꯕꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯥꯝꯕꯗ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯏꯅꯤꯡꯊꯧꯅ ꯌꯥꯝꯅ ꯆꯥꯟꯕꯤ꯫
ꯑꯩꯅ ꯅꯪꯒꯤ ꯅꯉꯛꯇꯨ ꯀꯛꯊꯠꯍꯟꯕ ꯅꯠꯇ꯭ꯔꯒ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯝꯍꯟꯕ ꯉꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯍꯥꯛꯅ ꯐꯠꯇꯕ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇꯧꯔꯣꯏ꯫ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯍꯥꯛꯀꯤ ꯐꯅꯕ ꯇꯧꯕꯤꯒꯅꯤ꯫ ꯕ꯭ꯔꯃꯤꯟꯊꯣ ꯃꯃꯥꯏꯗꯨ ꯅꯣꯡꯈꯠꯄ ꯉꯝꯗꯅ ꯌꯥꯝꯅ ꯏꯀꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯁꯤꯃꯣꯟꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯗꯤ ꯑꯔꯣꯟꯕ ꯈꯣꯡꯆꯠ ꯑꯃ ꯑꯣꯏꯅ ꯌꯨꯝꯂꯣꯟꯅꯕꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯂꯧꯕ ꯆꯠꯂꯨꯈꯤꯒꯦ, ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯃꯍꯥꯛ ꯃꯃꯥ ꯎꯅꯕ ꯆꯠꯄꯅꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯀꯣꯅꯨꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯃꯃꯥꯗ ꯄꯩꯁꯥꯁꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯄꯩꯁꯥ ꯄꯨꯕꯗ ꯑꯊꯤꯡꯕ ꯊꯝꯂꯝꯗꯦ꯫ ꯈꯔ ꯂꯩꯔꯒ ꯅꯤꯡꯊꯧ ꯑꯗꯨꯒ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ꯫ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯍꯥꯏꯈꯤꯕ ꯉꯥꯛꯇꯕ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯔꯣꯁꯤꯃꯣꯟꯅ ꯈꯨꯗꯣꯞꯇꯨꯒꯤ ꯃꯇꯦꯡꯅ ꯌꯦꯛꯅꯕ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯄꯨꯝꯕꯗꯨ ꯈꯪꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯛꯅꯕ ꯅꯤꯡꯊꯧ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯒꯗꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯈꯪꯗꯣꯛꯂꯕꯅꯤꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒ luhongnaba khallami. Nongma ayuk ama Rosimona umang amada sa talingayda mangonda khudopiramba heloi adu magi mamangda thoraglami. Heloi aduna mangonda hairaglami, Rosimon nahak aina haiba tawgadabani. Nahak pu Rajkumarni khanjariba Rajkumari aduda nahak luhonganu. Nahakna kanada chu minamganu. Nahakna sariba ningthaugi machanupa Rajkumar asengbaduna leibak adugi ningthau oigadabani. Mahakna mapagi mahut silhaugadabani. Maduna achumba lambini chatlo mahakpu arapa ithat amada chattuna thiruso. Aina nangi jahas adubu mahakna leiriba ithattu yaunaba nungsit silhalake. Thuro thintharanu. Nahaki mapu ningthau adugi mateng pangluro. Masi nahaki apambagi mayokta oirabasu pangthokadabani. Pukchel sengu thabaktu pangthoklaga nahaki asengba saktamda layu. Nahakna aina hairibasi taudrabadi nahak phattaba miyoi oirakani. Napunsida nungaiba ngamloi. Nahaki hanagi awaba phibam aduda amuk halakani. Rosimon heloi aduna piriba pautak adu munna tasilami. Mahakna ningthauda yumlonaba leibak amada aronba khongchat ama chatkani hairamlaga samudrada jahas amada Rajkumar asengbana leiriba ithat adu thiba chatlami. Heloi aduna haikibagum nungsitna magi jahas adu Rajkumar aduna leiriba ithat aduda puraklami. Maraibak thiraba Rajkumar adudi ithat aduda leiba chaukhattaba miyoisingna mahakpu pharaga yaw selhanduna thamlami. Rosimona mahaki khudop adugi matengna kanasu uhandana Rajkumar aduna yaw seliba mafam aduda laklami. Mahakna Rajkumar adubu kanasu udringaida mahaki jahasta puraklami. Heloi aduna silhalakpa nungsitki matengna makhoina tongliba jahas adu ningthaugi leibaktuda yauraklami. Makhoi ani ningthaugi manakta changlaklami. Rosimona ningthauda hairami, iningthau nahakna ayakpu nangi asengba nachanupa Rajkumarni khali. Aidi nahaki nachanupa asengba Rajkumar du natte. Adubu aina nahaki asengba nachanupa du puraklabani. Phattaba miyoisingdagi kanbiraklabani. Ningthaudu yamna ngakpa amadi nungaibaga loinana machanupaduda hanglami. Yeknababu maithiba piduna leibak asibu santida thamkibadu ichanupa nahak natabra natraga
ꯅꯍꯥꯛꯀꯤ ꯖꯍꯥꯖ ꯀꯥꯏꯗꯨꯅ ꯏꯊꯠꯇꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯍꯥꯛꯄꯨ ꯐꯥꯗꯨꯅ ꯊꯝꯂꯝꯕꯗꯒꯤ ꯔꯣꯁꯤꯃꯣꯟꯅ ꯅꯍꯥꯛꯄꯨ ꯀꯟꯕꯤꯔꯛꯄꯅꯤ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯏ, ꯏꯄꯥ ꯅꯤꯡꯊꯧ, ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤ꯫ ꯑꯩꯕꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯛꯄꯗꯨꯁꯨ ꯃꯍꯥꯛꯅꯅꯤ꯫ ꯑꯩꯅ ꯏꯄꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯤꯕꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯟꯗꯒꯤꯅꯤ꯫ ꯌꯦꯛꯅꯕ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯍꯥꯏꯕꯗꯨꯁꯨ ꯃꯍꯥꯛꯅꯅꯤ꯫ ꯅꯤꯡꯊꯧꯗꯤ ꯃꯍꯥꯛꯅ ꯎꯔꯤꯕ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ, ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯔꯣꯁꯤꯃꯣꯟꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞꯇꯨꯒꯤ ꯃꯇꯦꯡꯅ ꯔꯥꯖꯀꯨꯃꯥꯔꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯅ ꯑꯣꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯑꯅꯤ ꯂꯦꯞꯄꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯄꯦꯟꯃꯟꯈ꯭ꯔꯗꯨꯅ ꯔꯣꯁꯤꯃꯣꯟꯕꯨ ꯃꯅꯥ ꯃꯊꯨꯝ ꯃꯌꯥꯝ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯁꯤꯃꯣꯟꯅ ꯃꯅꯥ ꯃꯊꯨꯝ ꯃꯌꯥꯝꯗꯨ ꯂꯧꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯕꯨ ꯀꯣꯅꯨꯡꯗꯨꯗ ꯐꯝꯅꯥꯏꯕ ꯑꯃ ꯑꯣꯏꯍꯟꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯔꯣꯁꯤꯃꯣꯟ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯈꯟꯕꯗ ꯋꯥꯔꯛꯂꯝꯃꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯀꯂꯛ ꯃꯤꯍꯧꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯁꯣꯟꯕꯕꯨ ꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯆꯥꯎꯔꯛꯄ ꯈꯨꯡꯒꯪꯗꯨꯗ ꯂꯧꯎ ꯁꯤꯡꯎꯕ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯎꯃꯪꯗ ꯆꯠꯂꯤꯉꯩꯗ ꯍꯦꯂꯣꯏ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯗꯟꯗꯤ ꯄꯤꯗꯨꯅ ꯊꯝꯂꯤꯕ ꯁꯨꯔꯨꯡ ꯑꯗꯨ ꯎꯠꯂꯝꯃꯤ ꯑꯃꯗꯤ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯃꯄꯥꯕꯨ ꯁꯨꯔꯨꯡꯗꯨꯗꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯔꯣꯁꯤꯃꯣꯟ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯟꯖꯔꯛꯄ ꯃꯪꯂꯥꯟ ꯑꯗꯨ ꯃꯄꯨꯡ ꯐꯥꯒꯗꯧꯔꯦ ꯈꯟꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥ ꯑꯗꯨꯕꯨ ꯁꯨꯔꯨꯡꯗꯨꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯣꯁꯤꯃꯣꯟꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯃꯥꯡꯅꯕ ꯁꯤꯟꯕ ꯃꯄꯥ ꯑꯃꯗꯤ ꯃꯌꯥꯝꯕꯕꯨ ꯃꯍꯥꯛꯅ ꯀꯟꯕꯤꯕꯒꯤꯗꯃꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯔꯣꯁꯤꯃꯣꯟ ꯍꯦꯂꯣꯏꯗꯨꯅ ꯄꯤꯔꯝꯕ ꯈꯨꯗꯣꯞ ꯑꯗꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯁꯥ ꯃꯊꯟꯇ ꯀꯤꯖꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯍꯦꯂꯣꯏ ꯑꯗꯨꯗ ꯄꯤꯊꯣꯛꯈ꯭ꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯦꯂꯣꯏ ꯑꯗꯨꯕꯨ ꯎꯃꯪꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯃꯍꯥꯛꯅ ꯍꯦꯂꯣꯏ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯂꯣꯏ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯈꯨꯗꯣꯞ ꯑꯁꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯁꯤꯟꯅꯕ ꯄꯥꯝꯂꯦ꯫ ꯈꯨꯗꯣꯞ ꯑꯁꯤ ꯑꯩꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯐꯥꯎꯔꯛꯂꯦ꯫ ꯈꯨꯗꯣꯞ ꯑꯁꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩ, ꯂꯣꯏꯅꯅ ꯈꯨꯗꯣꯡꯁꯨ ꯌꯥꯝꯅ ꯊꯤꯒꯗꯕ ꯄꯣꯠꯁꯛꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯑꯆꯝꯕ ꯄꯨꯟꯁꯤꯗ ꯂꯩꯇ꯭ꯔꯒꯗꯤ ꯈꯨꯗꯣꯞ ꯑꯁꯤ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯔꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯔꯣꯁꯤꯃꯣꯟꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯨ ꯍꯦꯂꯣꯏꯗꯨꯗ ꯄꯤꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯕ꯭ꯔꯃꯤꯟꯊꯣꯗꯤ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯐꯠꯇꯕ ꯂꯝꯕꯤꯗꯒꯤ ꯄꯔꯥ ꯑꯃꯠꯇ ꯇꯝꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯅ ꯇꯧꯕꯤꯅꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯐꯠꯇ ꯂꯧꯁꯤꯡ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯄꯨꯝꯅꯃꯛꯇꯨ ꯈꯪꯂꯕ ꯍꯦꯂꯣꯏ ꯑꯗꯨꯅ ꯔꯣꯁꯤꯃꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯀꯤ ꯅꯌꯥꯝꯕꯅ ꯅꯤꯡꯊꯧꯗ ꯐꯠꯇꯕ ꯄꯥꯎ ꯀꯌꯥ ꯇꯝꯁꯤꯟꯗꯨꯅ ꯅꯍꯥꯛꯀꯤ ꯃꯥꯡꯅꯕ ꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯃꯍꯥꯛꯇꯤ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯕꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ꯫ ꯑꯩꯅ ꯈꯨꯗꯣꯞ ꯑꯁꯤ ꯃꯉꯣꯟꯗ ꯄꯤꯒꯅꯤ꯫ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯒꯅꯤ꯫ ꯍꯦꯂꯣꯏꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯔꯣꯁꯤꯃꯣꯟꯅ ꯀꯞꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯅꯕ ꯈꯨꯗꯣꯞ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯅꯤ ꯍꯥꯏꯕ꯫ ꯃꯍꯥꯛꯅ ꯈꯨꯗꯣꯞ ꯑꯗꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯅꯕ ꯁꯤꯜꯂꯛꯂꯅꯤ꯫ ꯍꯦꯂꯣꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯆꯞ ꯃꯥꯟꯅꯕ ꯈꯨꯗꯣꯞ ꯑꯁꯤꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯐꯕ ꯍꯤꯗꯥꯛ ꯑꯣꯏꯍꯜꯂꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗꯗꯤ ꯍꯨ ꯑꯣꯏꯍꯜꯂꯤ꯫ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤꯅ ꯀꯅꯥꯒꯨꯝꯕ ꯐꯠꯇꯕ ꯃꯤ ꯑꯃꯒꯤꯗꯤ ꯐꯠꯇꯕ ꯂꯝꯕꯤ ꯑꯣꯏꯔꯛꯏ꯫ ꯅꯍꯥꯛꯅ ꯐꯠꯇꯕ ꯃꯤ ꯑꯃꯕꯨ ꯗꯟꯗꯤ ꯄꯤꯒꯦ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯄꯨ ꯁꯛꯇꯤ ꯄꯤꯕꯅꯤ꯫ ꯈꯨꯗꯣꯞ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯀꯤ ꯁꯤꯅꯕꯒꯤ ꯂꯝꯕꯤ ꯂꯦꯞꯀꯗꯧꯔꯤꯕꯅꯤ꯫
ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯂꯣꯏ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯀꯣꯅꯨꯡꯗ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯕ꯭ꯔꯃꯤꯟꯊꯣꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯈꯨꯗꯣꯞ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯅꯥꯎꯗꯒꯤ ꯂꯧꯔꯛꯄꯅꯤ꯫ ꯈꯨꯗꯣꯞ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯤꯕꯅꯤ꯫ ꯈꯨꯗꯣꯞ ꯑꯁꯤ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯗꯣꯞ ꯑꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯑꯃꯨꯛ ꯁꯤꯟꯅꯔꯕꯅꯤ꯫ ꯈꯨꯗꯣꯞ ꯑꯁꯤ ꯍꯩꯁꯤꯡꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ"꯫ ꯕ꯭ꯔꯃꯤꯟꯊꯣꯅ ꯅꯣꯛꯂꯒ ꯍꯦꯂꯣꯏꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥꯒꯤ ꯃꯇꯧ ꯇꯝꯂꯣꯏ꯫ ꯃꯍꯥꯛꯇꯤ ꯄꯪꯕꯅꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯗꯨꯕꯨ ꯊꯑꯣꯏꯅ ꯂꯧꯔꯨꯔꯤꯕꯅꯤ"꯫ ꯃꯌꯥꯝꯕ ꯕ꯭ꯔꯃꯤꯟꯊꯣꯅ ꯈꯨꯗꯣꯞ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯈꯪꯗꯣꯛꯅꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯃꯤꯅꯝꯕ, ꯃꯤ ꯍꯥꯠꯄ, ꯃꯍꯥꯛꯀꯤ ꯃꯔꯟ ꯃꯊꯨꯝ ꯂꯦꯞꯁꯤꯟꯕ ꯑꯃꯗꯤ ꯐꯠꯇꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝꯗꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯄꯨꯝꯅꯃꯛꯇꯨ ꯐꯣꯡꯗꯣꯔꯛꯄꯗꯨꯗ ꯅꯤꯡꯊꯧꯗꯨ ꯑꯍꯥꯟꯕꯗꯗꯤ ꯃꯤ ꯑꯇꯩꯒꯨꯝ ꯉꯛꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯕ꯭ꯔꯃꯤꯟꯊꯣꯒꯤ ꯃꯔꯟ ꯃꯊꯨꯝ ꯃꯌꯥꯝꯗꯨ ꯃꯍꯥꯛꯅ ꯁꯤꯔꯤꯕ ꯈꯨꯗꯣꯞꯇꯨꯅꯔꯥ ꯍꯥꯏꯕ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯆꯨꯝꯕ ꯈꯪꯗꯣꯛꯅꯕ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗꯨꯗ ꯅꯧꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃꯗ ꯕ꯭ꯔꯃꯤꯟꯊꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯂꯕꯗꯤ ꯃꯅꯥ ꯄꯤꯒꯅꯤ ꯍꯥꯏꯍꯜꯂꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯅꯤꯡꯊꯧꯗꯨꯅ ꯂꯥꯟ ꯆꯠꯃꯤꯟꯅꯕꯗ ꯈꯪꯅꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯕ꯭ꯔꯃꯤꯟꯊꯣꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯍꯥꯛꯄꯨ ꯎꯍꯟꯗꯕ ꯉꯝꯕ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯒꯤ ꯑꯔꯣꯟꯕ ꯃꯐꯝꯁꯤꯡꯗ ꯆꯪꯗꯨꯅ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯄꯨꯝꯅꯃꯛ ꯈꯪꯗꯣꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕ꯭ꯔꯃꯤꯟꯊꯣꯅ ꯊꯕꯛ ꯄꯨꯝꯅꯃꯛꯇꯨ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯄꯗꯨ ꯀꯨꯏꯅ ꯆꯠꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯨꯁꯨ ꯂꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯊꯤꯕꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯆꯦ ꯆꯥꯡꯁꯤꯡꯁꯨ ꯂꯩꯔꯝꯃꯤ꯫ ꯔꯣꯁꯤꯃꯣꯟꯅ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯃꯌꯥꯝꯕꯕꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯕꯁꯨ ꯅꯤꯡꯊꯧꯅ ꯇꯥꯕꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯕ꯭ꯔꯃꯤꯟꯊꯣꯗꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯔꯣꯁꯤꯃꯣꯟꯒꯤ ꯑꯋꯥꯕꯗꯨ ꯊꯦꯝꯖꯤꯟꯕꯤꯅꯕ ꯅꯤꯡꯊꯧꯅ ꯈꯨꯗꯣꯞ ꯑꯗꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯄꯤꯕꯤꯔꯝꯃꯤ꯫ ꯔꯣꯁꯤꯃꯣꯟꯅ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯔꯒ ꯎꯃꯪꯗ ꯂꯥꯛꯇꯨꯅ ꯍꯦꯂꯣꯏ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯂꯣꯏ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯂꯣꯏ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ꯫ ꯈꯨꯗꯣꯞ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯧꯔꯣ꯫ ꯏꯌꯥꯝꯕꯗ ꯇꯥꯈꯤꯕ ꯗꯁꯥ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯪꯂꯝꯗꯕ ꯃꯌꯥꯝ ꯑꯃ ꯈꯪꯂꯦ꯫ ꯈꯨꯗꯣꯞ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯂꯣꯏꯍꯟꯈꯤꯕꯅꯤ꯫ ꯈꯨꯗꯣꯞꯇꯨ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯝꯈꯤꯒꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯟꯕ ꯄꯥꯝꯗꯦ꯫ ꯏꯌꯥꯝꯕꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯀꯔꯥꯝꯕꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯍꯦꯟꯅ ꯁꯤꯡꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯛꯇꯤ ꯂꯩꯕꯁꯤ ꯀꯌꯥꯗ ꯈꯨꯗꯣꯡꯊꯤꯈ꯭ꯔꯕꯅꯣ꯫ ꯅꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯁꯤ ꯂꯧꯖꯔꯣꯁꯦ꯫ ꯈꯨꯗꯣꯞ ꯑꯁꯤ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕꯒꯤ ꯃꯆꯥꯛ ꯑꯣꯏꯒꯅꯤ꯫ ꯈꯨꯗꯣꯞ ꯑꯁꯤ ꯑꯩꯒ ꯅꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯕꯤꯔꯛꯀꯅꯨ"꯫ ꯑꯁꯨꯝꯅ ꯔꯣꯁꯤꯃꯣꯟꯅ ꯁꯛꯇꯤ ꯂꯩꯔꯕ ꯈꯨꯗꯣꯞ ꯑꯗꯨ ꯍꯦꯂꯣꯏꯗꯨꯗ ꯑꯃꯨꯛ ꯄꯤꯊꯣꯛꯈꯤꯗꯨꯅ ꯍꯥꯟꯅꯒꯤ ꯑꯆꯝꯕ ꯄꯨꯟꯁꯤꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫